Mamanabi amana mangonda hairakiba wado mu ningsingli. Kaino he mi daloyadi ngarang thajase le hairidi. Mi yam thikna nungsinai hairibani ko. Nangsu babdi yam pharuno kaishu. Nangsu ne nupa khudingmak se nangonda loina pame ena khanbado haurabra mo. Adubu ne nupa yamna phangdrakanda ne khanjarakpani. Ai khangi daloyana nang kaisu pamamoi. Daloya dangate afaba nupana dine nangbu kaisu pamoi. Madi khankiba madane adum khalidudi. Masu yamna singbani. Masu khangdaba saraga masu loina khangamni kaino. Farese yare nangsu mangondane matam yam manghangan kanade adu sharu nanga chanagadbu nupa ama thijo. Migi makada yepiruni. Thajasu icham cham chabani. Nangi mawongduda manu nangbu kai oina khalamgani. Sauba heman khibuduna laija dressing table mamangda leiramba posai singdu loina chakhairami. Angawbigum mathanta kapchai hikna kaplami. Ngahak leibaga mangonda wakhal ama lakpagam tawrami. Laija magi upu hangdoktuna magi fruit ama ani lokthorei. Mingsel mamangda famduna masagi saktam yengjarami. Kapubagi chaithorakliba kajaldu amuk lauthoaga nauna amuk yam yakna sangjili. Chimbalgi lipstick susu hena yakna sangjili. Ai laijani. Aina ngamdaba thabak amata leiti. Ngasidi kaidawrake yengo. Laijagi anauba saklondo noi amuk yengo. Numidangduda loyagi imungdu ungduna leinarami. Ibem halna aduk yama senphamdubo. Mangina karamba partino karino kanano karimtasu khangawdaba onthokna lurida. Thadoina asengba oiramoye baba adugini aigi wakaldadine aikhoibo hanadagi kalaktuna leiba mina tawhalakpa male kayamuk pikhidoino tamo. Loyana kanano karino khangdribanina sungpipiroi. Lupa lak yang khaibu phagiro moina kem tawba ngambote. Ibem halna hai adumaina so hainani nangbo matam siam phattene aikhoina moibu khangdrabasune moina khoibu masak munna khangdana tawraibani ne. Mangina yana ba ngangnaba haibaduni. Loyana amuk direct ne saka unasi yadri makai aidi piroi babung. Loyagi ko lakpagi rington makhonduda mayamdu pakhanaduna yenglami. Hello daloya office da selfie na kangbu khara lai hai chumbra. Nangonda kanana hairaino mina hairakpadagi tabani aduga ngasai aingonda ne kemta hairakchu kaigino nangna. Sidi kaishu laiba nateda kemta khanganu kemta roi. Ado kamai tawduino ba kemta roi ba thaja pakhatkano ba. Mama mapadusu ingangaktu na yengduna leirami. Daloya hau kaidawragimni thaja kem khanuba kem tawroiba ko. Kari party na haige ba asaba male khangdeda yarise nang kemta khangano ba selfie ona ne nijari ni moigise. Tasengna makti loya magi awabagi saktam thaja amadi imung manungda utpa pamlamde. Makhoida adumna haidokrabasu loya ahing tumba yaramde. Saukrida nga thaduna famduna wakal khanduna leirami. Ahingda tumthaba sungyamak yakhide. Thadoisu mabungi matau khangbana masu ahingda haife tholakpada mabungna tumdana chakrida famduna ungdana leirambada ubada masu kaidawrabanu khana changsinduna. Tamo kaidawre nangdi tumdriba. Tamo tumdradi kaidawrage kem tawdehe tumningdabaini nangdi tumthorodana. Aisu khangi tamo matha saramgani. Sadeda kaidawbai sadoino baba hoi tumkhraba natro. Tumamani tamo su tumoba ai nungaitiba adumaina wakhal nungaitana leibadu. Aigi icha nungsibi asi hairaga thadoigi khazaida nungsina sikpirami. Tamo kemta tawdeba hoise nangna nungaitradine tamo su tumurage ko nangsu tumthoknaba tawjaruro. Loya sahogatlami machin manaudu magi kada changnarami. Loya famungda hiptharabasu tumbadi yaramde. Asamna nongmanini haukhraga nupa khara makhoigi office da laklami. Mi itak takpa numit amada loya hoigi showroom duda nupa anikhak khara fingna changaktuna security duda oi no manager da piu aikhoi ahalna pirakpani
Asi haiduna envelope ama security duda namdana pisilami. Aduga chatke tawbada manager du su tholaklammi. Amta ngaiko. Nupa ani du chaplepi. Manager na kai hairinu noigise amta pathola. Aduga dum puzako. Nupa amaduna o ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯗꯤ ꯈꯪꯕꯣꯏꯔꯦ ꯍꯌꯦꯡ ꯄꯨꯡ ꯑꯃꯗ ꯃꯔꯣꯜꯗꯣ ꯆꯦꯗꯨꯗ ꯂꯣꯏꯅ ꯏꯈ꯭ꯔꯕꯅꯦ ꯁꯣꯏꯍꯜꯂꯛꯀꯅꯨ ꯃꯦꯅꯦꯖꯔꯗꯨꯅ ꯂꯥꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯂꯥꯛꯇ꯭ꯔꯒꯅ ꯅꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯐꯪꯖꯔꯦꯗꯅ ꯑꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯆꯦꯁꯦ ꯄꯨꯈꯣ ꯅꯣꯏ ꯑꯍꯜꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯇꯟꯖꯥꯗꯨꯗ ꯂꯣꯌꯥꯒꯤ ꯒꯥꯔꯤꯁꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯃꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯂꯣꯌꯥ ꯆꯪꯁꯤꯜꯂꯛꯏ ꯂꯣꯌꯥꯁꯨ ꯃꯈꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯃꯦꯅꯦꯖꯔꯗꯨꯅ ꯁꯔ ꯅꯍꯥꯟ ꯂꯥꯛꯑꯝꯕꯁꯤꯡꯗꯨꯅꯤ ꯂꯣꯌꯥ ꯅꯨꯄꯥꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯌꯦꯡ ꯄꯨꯡ ꯑꯃꯗ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯈꯣꯡꯗ ꯑꯍꯜꯅ ꯁꯣꯏꯗꯅꯕ ꯍꯥꯏꯔꯛꯄꯅꯤ ꯉꯥꯏꯈꯣꯅꯦ ꯑꯩꯕꯨ ꯏꯉꯥꯎ ꯉꯥꯎꯔꯤꯅꯦ ꯅꯣꯏꯒꯤ ꯄꯥꯔꯇꯤ ꯃꯃꯤꯡꯗꯨꯕꯨ ꯀꯩ ꯍꯥꯏꯕꯅꯣ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯗꯨ ꯈꯪꯉꯒ ꯅꯣꯏ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏ ꯆꯠꯂꯒꯦ ꯍꯌꯦꯡ ꯁꯣꯏꯍꯜꯂꯛꯀꯅꯨ ꯅꯨꯄꯥꯁꯤꯡꯗꯨ ꯆꯠꯀꯦ ꯇꯧꯕꯗ ꯂꯣꯌꯥꯅ ꯉꯥꯏꯈꯣꯅꯦ ꯅꯨꯄꯥꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯁꯣꯏꯔꯒꯗꯤ ꯀꯩꯗꯧꯕ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤꯗꯅ ꯆꯠꯁ ꯂꯥꯎ ꯌꯥꯝ ꯐꯤꯡꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯈꯣꯡꯀꯥꯞ ꯈꯔ ꯀꯥꯟꯊꯣꯛꯄꯒ ꯂꯥꯏꯖꯒꯤ ꯒꯥꯔꯤꯁꯨ ꯊꯧꯖꯤꯜꯂꯛꯑꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯒ ꯊꯦꯡꯅꯔꯦ ꯂꯥꯏꯖ ꯏꯆꯝ ꯆꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯀꯧꯔꯝꯃꯤ ꯑꯦ ꯗꯥ ꯂꯩꯁꯦꯝꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ ꯂꯥꯏꯖꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯀꯧꯕꯗꯨꯗ ꯂꯣꯌꯥ ꯍꯣꯏꯁꯨ ꯉꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯩꯁꯨꯝꯇ ꯍꯥꯏꯔꯝꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯪ ꯈꯪꯕ꯭ꯔꯣ ꯁꯤ ꯃꯤꯁꯦ ꯈꯪꯉꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯃꯥꯟꯅꯕꯅꯦ ꯅꯣꯏꯗ ꯍꯥꯏꯗꯤ ꯔꯣꯃꯦꯁ ꯂꯣ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯖꯥꯠꯅꯣ ꯁꯤꯗ ꯑꯣ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯂꯥꯏꯖꯅ ꯑꯃꯗꯤ ꯂꯩꯁꯦꯝꯕ ꯀꯧꯕꯅꯤ ꯑꯃꯗꯤ ꯈꯪꯗꯦ ꯗꯥ ꯂꯣꯌꯥ ꯍꯧꯖꯤꯛ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯂꯣꯌꯥ ꯂꯥꯏꯖꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯦꯅꯦꯖꯔꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯀꯩꯒꯤꯅꯣ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯗꯥ ꯂꯣꯌꯥ ꯂꯣꯌꯥ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯔꯛꯑꯣ ꯆꯠꯂꯨꯁꯤ ꯂꯥꯏꯖꯅ ꯑꯩꯒꯤ ꯊꯕꯛꯅꯦꯕ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯤ ꯎꯅꯒꯗꯕꯅꯦ ꯑꯗꯣ ꯗꯥ ꯂꯣꯌꯥꯒ ꯈꯪꯅꯕ ꯃꯤꯅꯦ ꯑꯗꯨꯒꯤ ꯗꯥ ꯂꯣꯌꯥꯒ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯐꯅꯤꯅ ꯇꯧꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯆꯠꯂꯒ ꯈꯪꯉꯅꯤꯌꯦ ꯂꯣꯌꯥ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯂꯥꯏꯖ ꯅꯍꯥꯟꯗꯩꯒ ꯃꯥꯟꯅꯗꯦ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯇꯝꯁꯤꯗ ꯌꯛ ꯂꯥꯎꯕꯤ ꯅꯨꯄꯤꯅꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯍꯨꯕ ꯉꯝꯕ ꯗ꯭ꯔꯦꯁ ꯈꯨꯁꯦꯠꯅꯤ ꯂꯣꯌꯥ ꯒꯥꯔꯤꯗ ꯌꯦꯡꯉꯤ ꯑꯣꯀꯦ ꯆꯠꯂꯨꯔꯁꯤ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯨꯝꯁꯤꯀꯣ ꯂꯥꯏꯖ ꯃꯉꯛ ꯅꯣꯝꯃꯤ ꯂꯣꯌꯥ ꯃꯦꯅꯦꯖꯔꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯌꯦꯡꯂꯝꯂꯤꯕꯗꯨꯁꯨ ꯑꯥꯔꯊ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯂꯣꯌꯥꯒ ꯂꯥꯏꯖꯒ ꯒꯥꯔꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯠꯃꯤꯟꯅꯩ ꯂꯣꯌꯥꯅ ꯉꯁꯥꯏ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯗꯥ ꯔꯣꯃꯦꯁ ꯍꯣꯏꯒ ꯊꯤꯀꯥ ꯄꯨꯟꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯁꯤꯕꯣ ꯌꯧꯗꯧꯔꯦ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤ ꯂꯣꯌꯥꯁꯨ ꯒꯥꯔꯤ ꯊꯧꯔꯝꯃꯤ ꯂꯣꯌꯥꯅ ꯊꯥꯖꯒ ꯅꯪꯒꯗꯤ ꯍꯧꯖꯤꯛ ꯏꯄꯨꯟ ꯄꯨꯟꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒ ꯇꯧꯊꯣꯔꯛꯄꯒ ꯍꯦꯛꯇ ꯑꯣꯟꯅ ꯇꯩꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯃꯥꯕꯨꯅꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯅꯗꯤ ꯐꯅꯕ ꯀꯌꯥ ꯑꯃ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯒ ꯄꯨꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯁꯦ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯅ ꯑꯐꯕ ꯁꯥꯗꯨꯅ ꯀꯣꯆꯤ ꯀꯣꯠꯂꯝꯃꯤ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯃꯇꯧ ꯐꯖꯅ ꯈꯪꯕꯅ ꯃꯈꯥ ꯇꯥꯗꯕꯤꯗ ꯋꯥ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯣ ꯊꯥꯖ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯅꯪꯗꯤ ꯕꯥꯔꯇꯣꯟ 2 ꯐꯪ ꯇꯥꯔꯦꯅꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃ ꯊꯥꯖꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯗꯤ ꯃꯣꯃꯣ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯂꯣꯌꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯅ ꯏꯕꯥꯅꯤ ꯄꯨꯂꯞ ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨꯗꯤ ꯂꯥꯏꯖ ꯁꯥꯎꯅꯤꯡꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯂꯝꯗꯦ ꯂꯣꯌꯥꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯇꯁꯦꯡꯅ ꯎꯄꯥꯏ ꯂꯩꯇꯕꯩꯅꯤꯀꯣ ꯁꯣꯝꯗ ꯊꯥꯖ ꯂꯣꯌꯥ ꯍꯣꯏꯒꯤ ꯁꯣꯔꯨꯝꯗ ꯂꯥꯛꯄꯗ ꯃꯦꯅꯦꯖꯔꯗꯨꯅ
ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯦ ꯊꯥꯖ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯔꯝꯃꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯂꯥꯏꯖꯅ ꯍꯥꯏꯕ ꯃꯐꯝꯗꯨ ꯌꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯗꯥ ꯂꯣꯌꯥ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯥꯏꯖ ꯃꯑꯣꯡ ꯑꯃ ꯁꯠ ꯇꯧꯈꯤꯔꯝꯃꯤ ꯊꯣꯡꯁꯨ ꯄꯣꯅꯥ ꯄꯥꯟꯁꯤꯟꯗꯨꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯣ ꯂꯥꯏꯖ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥ ꯉꯥꯡꯗꯦ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯛꯁꯤꯜꯂꯛꯑꯝꯃꯤ ꯂꯣꯌꯥ ꯍꯩꯅꯗꯕꯒꯤ ꯃꯇ ꯎꯠꯂꯤ ꯗꯥ ꯂꯣꯌꯥ ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯣꯌꯥ ꯍꯩꯅꯗꯕꯒꯤ ꯃꯇ ꯎꯠꯂꯤ ꯂꯥꯏꯖꯅ ꯗꯥ ꯂꯣꯌꯥ ꯑꯩꯁꯦ ꯐꯖꯗꯕ꯭ꯔꯣ ꯅꯪ ꯑꯩ ꯄꯥꯝꯗꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯣꯌꯥꯗ ꯂꯥꯏꯖꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯂꯥꯏꯖ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯑꯩꯁꯨ ꯌꯦꯡꯊꯣꯛꯄꯅꯤ ꯅꯪꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯁꯥ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯅꯪꯅ ꯀꯦꯁꯤꯟ ꯅꯣꯛꯁꯤꯟꯅꯔꯒ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯌꯥꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯀꯩ ꯂꯤꯂꯥꯅꯣ ꯅꯪ ꯅꯨꯄꯤꯅꯤ ꯂꯥꯏꯖ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯑꯩꯒ ꯊꯥꯖꯒ ꯅꯨꯡꯁꯤꯅꯩ ꯈꯪꯅ ꯈꯪꯅ ꯂꯨꯍꯣꯡꯗꯣꯔꯦ ꯈꯪꯅ ꯈꯪꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥ ꯅꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯛꯁꯤꯡꯗꯣ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯁꯦ ꯅꯣꯏꯒꯤ ꯀꯣꯛꯇꯨꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯕꯁꯦ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯌꯨꯝ ꯄꯥꯜꯂꯛꯈꯤꯅꯤ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯅꯪ ꯅꯨꯄꯥ ꯐꯪꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯊꯤꯀꯥꯗꯥꯔ ꯅꯕꯨꯡ ꯁꯛꯍꯦꯟꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯌꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯁꯥꯒꯠꯂꯤꯕ ꯑꯁꯥꯗꯣ ꯐꯪꯉꯔꯣꯏꯅ ꯏꯕꯥꯅꯤꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯍꯜꯂꯒ ꯂꯥꯟꯅ ꯄꯥꯎꯊꯣꯛꯍꯜꯂꯒ ꯊꯥꯖꯒ ꯑꯩꯒꯒꯤ ꯃꯔꯤꯗ ꯑꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯗꯩ ꯒꯥꯔꯤ ꯇꯣꯡꯕꯗ ꯏꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯄꯦꯟꯗ꯭ꯔꯥꯏꯚꯀꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗ ꯄꯨꯝꯅꯃꯛ ꯔꯦꯀꯣꯔꯠ ꯇꯧꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯦ ꯈꯟꯒꯅꯨ ꯔꯦꯀꯣꯔꯗꯤꯡꯗꯨ ꯃꯨꯠꯊꯠꯂꯝꯃꯤ ꯂꯣꯌꯥ ꯐꯠꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯅꯁꯥꯗꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕꯗ ꯂꯩꯌꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯤꯅ ꯍꯦꯛꯇ ꯅꯨꯡꯁꯤꯗꯧ ꯅꯠꯇꯦ ꯅꯪ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯗꯨꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯟꯕꯅꯤ ꯂꯣꯌꯥ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯊꯥꯖ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯝꯃꯤ ꯊꯥꯖ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯁꯨ ꯍꯦꯟꯒꯠꯂꯤ ꯐꯔꯦ ꯇꯥꯊꯣꯏꯕ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯃꯦꯅꯦꯖꯔ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯈꯪꯉꯤ ꯑꯩ ꯃꯥ ꯂꯥꯛꯑꯒ ꯍꯥꯏꯒꯦ ꯊꯥꯖ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯠꯈꯤꯔꯝꯃꯤ ꯂꯣꯌꯥ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ ꯌꯥꯝꯅꯁꯨ ꯁꯥꯎꯔꯝꯃꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯊꯥꯖ ꯍꯥꯏꯔꯒ ꯄꯣꯀꯦꯠꯇ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯥꯔꯝꯃꯤ ꯂꯣꯌꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯣꯐ ꯇꯥꯔꯝꯃꯤꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯕꯗ ꯊꯥꯖꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯂꯣꯌꯥ ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯌꯥ ꯁꯥꯎꯕꯁꯨ ꯉꯝꯂꯝꯗꯦ ꯊꯥꯖꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯕ ꯀꯔꯤꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯂꯣꯌꯥ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯃꯥꯒꯤ ꯁꯣꯔꯨꯝꯅꯨꯡꯗ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯑꯝꯃꯤ ꯒꯥꯔꯤ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯉꯛꯄꯗ ꯃꯦꯅꯦꯖꯔꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯈꯔ ꯇꯥꯕ ꯎꯕ ꯐꯪꯉꯝꯃꯤ ꯃꯦꯅꯦꯖꯔꯗꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯂꯣꯌꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯦꯅꯦꯖꯔꯗꯨꯁꯨ ꯂꯣꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯣꯌꯥ ꯍꯦꯛ ꯐꯝꯊꯕꯒ ꯊꯥꯖꯗꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯂꯣꯌꯥ ꯏꯪꯉ ꯉꯛꯂꯝꯃꯤ ꯊꯥꯖ ꯁꯤꯗ ꯂꯥꯛꯑꯝꯕ꯭ꯔꯣ ꯁꯥꯔꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯍꯥꯏ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ ꯂꯥꯛꯃꯟꯗꯕꯒꯤ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯦꯅꯦ ꯑꯗꯨꯗꯤ ꯃꯦꯅꯦꯖꯔꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯂꯣꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯦꯅꯦꯖꯔꯗꯨꯅ ꯍꯌꯦꯡ ꯃꯈꯣꯏꯁꯤꯡꯗꯣ ꯎꯅꯕ ꯆꯠꯇꯣꯏꯔꯣ ꯑꯩꯈꯣꯏꯁꯦ ꯂꯣꯌꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯅꯣꯏ ꯀꯅꯥꯝꯇ ꯌꯥꯎꯔꯛꯀꯅꯨ ꯑꯩ ꯆꯠꯂꯨꯒꯦ ꯃꯦꯅꯦꯖꯔꯗꯨ ꯏꯪꯉꯪꯉꯛꯏ ꯀꯩꯒꯤꯅꯣ ꯁꯥꯔ ꯑꯩꯈꯣꯏ ꯌꯥꯎꯕꯗ ꯀꯩ ꯀꯥꯏꯒꯦ ꯅꯪꯗꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯩꯌꯨ ꯅꯣꯏ ꯀꯅꯥꯝ ꯌꯥꯎꯔꯛꯀꯅꯨ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯄꯨꯡ 1 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯠꯀꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯊꯦꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯥꯖꯕꯇ ꯎꯅꯔꯛꯈꯤꯒꯦ ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯂꯣꯌꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ
Loya ngasidi hanadagi hena serious taduna manager du iching chingnaba ama phawrami. Ngaihak leiraga Loya Thajoi gi leirak muchin adwaida Sanathoi ga thingnarami. Eh, Sanathoi. Aya, Daloya, yam thajadana kadai cheluino. Ai thajona blakpani. Nang thingnaba yam phari. Thajado phone switch off thami. Nang Thajoi da changdu taradi mamta kauthokpiro. Ai sida ngai haurena habiyo. Hoi Daloya. Sanathoi shu Thajoi da changkhirami. Thajagi ka da changbada Thajado phamungda ungduna hiptuna leirami. Kaidori banandi sida amu ungamisina. Thaja phok hogalai. Kaisu taude. Kai lege sumla ira. Is kai lege sumla ira kaina. Yam nuksiri he wangang do. Loshiro chalo. Daloya do makhada ngai le hobani. Nang di phone opthame ye. Kaidori no ba saunari no ani ba. Khana chaina baga tawrakanu ko lohongam dai sida mo. Chalo loshiluro. Mi makhada ngai le horabani. Thajana toksinari ni. Moi nupa gi tatse. Ai khangoi do boining bra. Ngai ni ngai jasana. Ai thoi amta. Ado kai gi sauri no haibani nang ba. Sauna de amta. Eh, ado kai gi thoi dui ba. Moi nupa haiba jase thajaba ya banati. Nupi se makhoi na ngamme matagum nuksiba khara ulaga makhoi na haiba khara yaruradi hekda lai thoi. Nang na hairi do ai loksin pham khangdre ko. Loksilunu. Ai su khangde sana. Ai wakhal yam ware. Ammo haura bra nangi khanjanbi do. Nangna unararoi hairasu mi bunga helaga thambadudi kaigino. Phone tawraga ne fazana haido khoya dra. Ai hairui sana ma chatkini. Ma su khara wajasan. Ma na ibu tasingnu nushi boiradi ne. Aina wari ba sumaina ma su khara wajasan. Ma na ibu ignore taw boiramadi ma kaishu waroina. As khangdre nangi wase. Daloya na ne nangonda kai ignore taw duino haisibo. Kaisu ignore taw boiramamni. Mi thaba khara chinbai oiramni ba. Henzina su khanjilu no ibema nangama ko. Ado karam kandana mi lepnarage. Hayeng kuthi yengba chatni haibani. Ai khangde. Ai di lohong base pambu pamdre da sana. Handak Daloya se wakal khara hongakpa male. Ai bu yamna lai thokpa gum tawi. Somdana Loya gari yengame. Pungsu thingjila ami. Sumtho tholaktabaduda kaidaurabanu khanjarami. Tanjaduda phone amuk laksili. Phone laksinbaduda Loya Thaja tholak private yengamaga gari du thauraga chatkirami. Sanathoina chelurabi nupina ne kuina luhongdana leibase mina fazana ngangnadabani. Thaja nangi ngaihakhtangda lakpa wakhalna firip lawganu. Ai wakhal yam munna khale. Ai kai haiduino khangde sana. Adubu haiba kariginu nangna Daloyana ne nangonda ignore tawi laithoi mirairina hairisbo. Nang khangoi sana. Ngasaisu laijaga maga chapmina khina moigi dathoi bane tabe. Phone su off thame. Sidabu karamba thamoina apabu akal khanba ngamdoino. Eh, aseng bairo. Ngaiko. Laija hairaga laijagi wari yam tai. Mado handak. Aisu khangi. Aisu tai. Laijaga maga chapminaraga su phone do off tawbagi kari mathau tarige ba. Se Thaja yam khanjilunu. Daloyana kaisho adumaina tawramoimni. Nabani hojikti ne luhongdorabani. Nabani gi mari khangdaba mibu leiramgidrane kem khanganu. Laija do moigi office da toina sulai. Mathau yam leitabini moigi machin manau do. Thaja nanga Daloya ga ne kaina bayade. Makhoi gi langda ne noi thugan. Makhoi ne nakhoi ani kaina nabane yam kana silibani. Noina kainaraga ne yam kalak penduri bani moina. Theg ai su sana batawrage ko asauba do amta pharo. Ai asaipaga thindu lao duga. Thajaga Sanathoiga wari sana duna thokminarai. Ado aisu chalukhige ko nang fazana lehoro. Lambirom da mo haifit yengi. Daloya su chatkra mal. Thaja su haifit yengi. Sanathoina fare ai chalukhige ko. Chaluro. Sanathoi chatkraga Thaja magi kada changlaktuna famungda phamtharami. Sanathoina hairamba wahaisingdu nahongnana manakongda taduna leirami. Amuksu Loyaga laijaga wari sana duna chatminaramgadaba matawsingdu amuk mitmangda urami. Khallubada Thaja mamit chajet usili. Sanathoina haikiba wa amuk tai. Loyana mangonda haikiba wahaising amuk tarami. Kona thangda Thaja phone switch off fangi. Masa mathanda wakhal tajade Loyada call tawduna leirami. Hello. Thaja kai phone off thamino ba.
ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯁꯥꯎꯗꯦ. ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯦ. ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯉꯦ. ꯑꯩꯁꯨ ꯗꯥꯂꯣꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦ. ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖ. ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯈꯜꯂꯦ. ꯗꯥꯂꯣꯌꯥ, ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦ. ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯊꯥꯖ. 이반이기 luhongbase khara thuna bana haikibani. Nangsu wafamse yarauko. Ai luhongbase ngamkhiroi da loya. Loya thajana adumna khumlakpaduda ingangaklamni. Wa makha taramasu ngamlamde. Thajana mabu aduklana laukhini nongmata khalludabani. Adubu mana khalludaba wahi hairakpaduda thamoida braje tabagum phawrame. Loya wakhal khara fathaduna. Hoi fare. Nangna pamba matamda hongase. Ai adum ngaige. Asi haraga phone du kakthalami. Tanjaduda mama ibemhal magi kada changlai. Hai, nang babana ne ngasai de kaurise. Loyana, ai tholage ma. Mangi su umduna lerami. Loya su mapagi manakta changduna fammi. Mangina noi uncle Prem sula amine. Thoiba sula ohai khibani. Karina fagani habado tathok tasin tawnasi. Ngaihak lebaga manager thoiba sula ami. Thoibana babung. La edana chango phomodok sida. Thoibe famthabaga police den phom tawkhrabo kamai tawrage. Mangina haifete haikre. Hojik laani. Bungo kaidawrage nang umdana dum leiridubo nasa nungaitabro. Kem tawde baba. Baba hayeng unabasi ai thanda chake. Mangi ingangakna Kariya, kaigino. Tanjaduda police officer DSP ama sulaklami. Police tuna tamo ai lakcheri. Prem lao nangairami ne famuse. Hai mama chalu lau chalu. Ibem hal susangkre. Tamo kamai tawsige. Tamo na chingnaba miga leibro. Police tuna dumna hanglakpaduda loya lai jaga nupa singduga kaungnakibadu ningsinglai. Ha adugumbadi thoidokpa leite. Mangina haipawani police namo selbu kayano makoina haise. Lupa lak yankhaini bungo. Ngasi su dukandane makhoi ani lam hai. Aduda damka kharasu tawrami. Hayeng sipung amada nongmai jingkhongdane paisa duga loinana thingnase hairami. Adudagi kai nu khita tanasena ai nangbu kauribani. Kanano karinodi haifir khangaba natra. Manager duna ngasi la ambasing dudi masak phajana khangawre sir. Adubu kanagi party no karino habadi sengna khangandre. Phone da khangalakpagumbadi legibra. Leiragadi adudo trace tawraga thibase yai. Hojik matamdi singaktani tawrisi. Miremse sumbasing hengale abani lebakse. Loyana, uncle, aina chingnaba amadi lei, nupa ama lei. Ngasai makhai tumina leiramba matungda Loyana dumna hairakpaduda makhoidu Loyada loini yenglami. Tanjaduda ibemhal cha puthoktuna thoklaklami. Mayam cha paisise. Makhoi loinamak chadu longnei. Loyana makhatana nupaduga aiga personally nungainadaba kharadi lei. Ado sidi aigi private matters ne. Swaida pusila rogi. Kanano nangna chingnariba nupado. Kaidorino nangna nungainadribagi maramna karigino. Hayu tasi. Mangina amuk Loya nangna chingnarido aikhoida seng hayu. Kaigino nangna nahangai lutna tumina leiridubo. Sidi personal oiba warini. Ai business ka sumari lenade. Aigi chingnariba nupasidi thikadarni. Uncle hoinasu hana khanglambasu yai. Adubu kanano haibane maming kari kawi hayudana. Ibemhalna ibungo kanano nangna chingnaridubo seng hayu. Romesh ko nupa amale. Handaki demand sida magi khut kharadi yaramgadaba male. Police aduna nangna chingnari haiduna ne hekta pharubadi yaroi. Matik chaba praman kharadi aikhoida tam. Somda Romesh hoisu matha saduna leirami. Fagi dagi aikhoin taruba thabakse yam lusinkre. Manungga pauli oirise kadai dagi nusine aina khalise. Mamanaba nahan laijaga thengnakhiba leisembadu wakhal munna khalaga aina chingnaba amadi lei. Mana soidana oirambe. Kaino nangna chingnarido. Leisembana nahan Loyagi showroom da chatpadane. Numittuda laija Loyabu unaba lahawi. Mana ingonda kaurakpado Loya su khangawi. Aina di khangkhrani haiduna khumlamdabani. Oh, adudi laijana. Aikhoigi maramda man loina haidoklambasu yai. Leisembana amu aidi nahan hairiduni thabakse araiba nate mi atopa neksena.
ꯅꯪꯅ ꯌꯥꯝꯃꯟꯗꯕꯒꯤ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯔꯣꯃꯦꯁꯅ ꯂꯥꯏꯖ ꯐꯥꯖꯟꯕ ꯇꯥꯕꯅꯤ ꯃꯥꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯌꯥꯗ ꯇꯝꯂꯕꯅꯤꯅ ꯃꯥ ꯐꯥꯖꯤꯟꯕ ꯇꯥꯕꯅꯤ ꯔꯣꯃꯦꯁ ꯂꯥꯏꯖꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗ ꯂꯥꯏꯖꯅ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯍꯜꯂꯣ ꯂꯥꯏꯖ ꯗꯥꯃꯦꯁ ꯀꯩ ꯂꯩꯒꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯅꯦ ꯅꯪ ꯂꯣꯌꯥꯒ ꯎꯅꯤꯡꯕ꯭ꯔꯣ ꯂꯥꯏꯖ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯩꯒꯤꯅꯣ ꯗꯥꯃꯦꯁ ꯍꯥꯏꯔꯛꯎꯅꯦ ꯅꯪꯅ ꯎꯅꯅꯤꯡꯉꯗꯤꯅꯦ ꯎꯅꯍꯟꯗꯣꯏꯅꯦ ꯂꯣꯌꯥꯗꯣ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯂꯩꯔꯦ ꯂꯥꯏꯖ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯗꯥꯃꯦꯁ ꯀꯩꯒꯤꯅꯣ ꯏꯆꯟꯒꯤꯗꯃꯛꯇꯅꯦ ꯅꯕꯨꯡꯅ ꯐꯥꯔꯤꯕꯅꯤꯗꯅ ꯅꯪ ꯅꯣꯏꯗꯥ ꯂꯣꯌꯥ ꯎꯅꯤꯡꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯅ ꯍꯥꯏꯕꯒ ꯂꯣꯏꯅ ꯌꯥꯔꯅꯤꯍꯦ ꯑꯩꯅ ꯗꯞ ꯇꯧꯕꯗꯒꯤ ꯃꯥ ꯋꯥꯈꯜ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯅꯤ ꯂꯥꯏꯖ ꯂꯣꯌꯥꯅ ꯊꯤꯅ ꯉꯥꯡꯂꯝꯕꯗꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ ꯔꯣꯃꯦꯁꯅ ꯑꯗꯨꯅꯅꯦ ꯅꯪ ꯃꯥꯒ ꯎꯅꯅꯤꯡꯉꯗꯤ ꯑꯩ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯔꯛꯀꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯗꯥꯃꯦꯁꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯩꯅꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯐꯔꯦ ꯑꯩ ꯂꯥꯛꯀꯦ ꯗꯥꯃꯦꯁ ꯂꯣꯀꯦꯁꯟꯗꯣ ꯊꯥꯕꯤꯔꯛꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗ ꯐꯣꯟ ꯊꯝꯅꯔꯝꯃꯤ ꯔꯣꯃꯦꯁꯅ ꯑꯉꯥꯡ ꯃꯥꯒꯨꯝꯕꯤꯅꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯁꯥꯔꯗꯅ ꯔꯣꯃꯦꯁꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯀꯌꯥ ꯄꯥꯝꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ ꯁꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯌꯦꯡ ꯂꯣꯌꯥ ꯅꯪ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯊꯥꯒꯦ ꯑꯩ ꯑꯗꯨꯝ ꯆꯠꯄ ꯀꯩꯗꯧꯏ ꯑꯪꯀꯜ ꯇꯟꯖꯥꯗꯨꯗ ꯂꯣꯌꯥꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯑꯃ ꯀꯣꯜ ꯂꯥꯛꯏ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯆꯤꯡꯅꯗꯨꯅ ꯐꯣꯟꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯂꯒ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤ ꯃꯈꯣꯏꯁꯨ ꯂꯣꯌꯥꯗ ꯌꯦꯡꯅꯔꯝꯃꯤ ꯗꯥ ꯂꯣꯌꯥ ꯑꯩ ꯂꯥꯏꯖꯅꯦ ꯑꯩ ꯗꯥ ꯂꯣꯌꯥꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯩꯝ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯈꯥ ꯇꯥꯅ ꯄꯥꯝꯃꯤꯁꯦ ꯗꯥ ꯂꯣꯌꯥ ꯑꯩ ꯗꯥ ꯂꯣꯌꯥꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯗꯥ ꯂꯣꯌꯥ ꯍꯣꯏꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯏꯗꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯥ ꯔꯣꯃꯦꯁꯅꯅꯦ ꯂꯣꯌꯥ ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯂꯝꯃꯤ ꯃꯪꯒꯤꯁꯨ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯩ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯃꯤ ꯔꯣꯃꯦꯁ ꯍꯥꯏꯕ ꯅꯨꯄꯥꯁꯤꯔ ꯅꯪꯅ ꯆꯤꯡꯅꯔꯝꯃꯤꯁꯦ ꯄꯨꯂꯤꯁꯇꯨꯗꯁꯨ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯍꯜꯂꯣ ꯁꯔ ꯍꯣꯏ ꯐꯅꯤ ꯍꯣꯏ ꯁꯔ ꯑꯩ ꯂꯥꯛꯆꯔꯒꯦ ꯁꯔ ꯑꯩ SP ꯅ ꯀꯧꯔꯦ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯪꯒꯤꯁꯨ ꯍꯣꯏ ꯄꯨꯂꯤꯁꯇꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯐꯣꯟꯗꯣ ꯑꯣꯜꯂꯝꯃꯤ ꯊꯥꯖꯒꯤ ꯃꯄꯥꯗꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯔꯝꯗꯦ ꯂꯣꯌꯥ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕꯒꯤ ꯌꯦꯡꯅꯍꯧꯏ ꯃꯪꯒꯤꯅ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯁꯦꯟꯅꯧꯀꯣ ꯂꯣꯌꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯊꯥꯖꯁꯨ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯂꯣꯌꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯔꯤꯁꯤꯞ ꯇꯧꯏ ꯊꯥꯖꯅ ꯍꯜꯂꯣꯐꯥꯎ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯥꯖ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯅꯪꯁꯨ ꯈꯪꯉꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯈꯪꯉꯒ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯒꯦ ꯍꯥꯏꯔꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯋꯥꯔꯧ ꯊꯥꯖ ꯂꯣꯌꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯋꯥꯔꯤꯁꯦ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯝꯅꯤꯡꯉꯤ ꯗꯥ ꯂꯣꯌꯥ ꯊꯥꯖ ꯏꯕꯥꯅꯤꯗꯤ ꯑꯃꯠꯇꯅꯤ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛꯅꯤ ꯊꯥꯖ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯊꯥꯖ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯒꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤꯀꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯖꯒ ꯆꯠꯃꯤꯟꯅꯔꯤꯗꯨꯕꯣ ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯂꯩ ꯊꯥꯖ ꯃꯤꯅ ꯀꯂꯛ ꯄꯦꯟꯅꯕ ꯊꯕꯛ ꯇꯧꯔꯣꯏꯁꯤ ꯅꯪꯅ ꯋꯥꯔꯧꯗꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯁꯦꯌꯔ ꯇꯧꯕ ꯄꯥꯝꯃꯤ ꯗꯥ ꯂꯣꯌꯥ ꯑꯩꯁꯨ ꯑꯗꯨꯗꯤ ꯄꯥꯝꯃꯤꯅ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯪꯒꯤꯁꯨꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯒꯗꯕꯅꯤ ꯉꯁꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯍꯪꯉꯔꯣꯏꯗ꯭ꯔꯥ ꯅꯪ ꯈꯪꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯅꯤꯡꯉꯤ ꯗꯥ ꯂꯣꯌꯥ ꯑꯗꯨꯒ ꯀꯩꯒꯤ ꯍꯪꯗꯕꯤꯗ ꯍꯥꯟꯅ ꯋꯥꯔꯧꯔꯤꯅꯣ ꯊꯥꯖ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯨ ꯈꯪꯉꯤ ꯆꯤꯡꯅꯔꯝꯕꯗꯨꯁꯨ ꯆꯨꯝꯃꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯗꯥ ꯂꯣꯌꯥ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯂꯥꯛꯑꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯔꯣꯃꯦꯁꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕ ꯂꯥꯟꯅ ꯎꯕ ꯑꯗꯨ ꯈꯛꯇꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯁꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯗꯥ ꯂꯣꯌꯥ ꯑꯩ ꯂꯥꯜꯂꯤꯕꯁꯦ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯝꯕꯤꯌꯣꯕꯁꯦ